ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯔꯨ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯒꯨꯁꯟ ꯏꯝꯐꯥꯜꯗ ꯂꯩꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯥ ꯚꯔꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯃ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯒꯨꯁꯟꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯑꯃ ꯊꯥꯖꯤꯟꯈꯤꯕꯗꯒꯤ ꯒꯨꯁꯟꯅ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯉꯝꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯌꯥꯏꯃꯗꯣ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯋꯥꯉꯝꯅ ꯌꯥꯏꯃ ꯀꯅꯥ ꯀꯔꯤ ꯇꯧꯔꯦ ꯑꯁꯨꯛ ꯉꯟꯅ ꯇꯥꯍꯥꯔꯤꯕꯕꯨ ꯇꯥꯗ ꯈꯨꯜꯒꯤ ꯄꯇꯥꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯒꯤ ꯉꯥ ꯑꯃ ꯐꯥꯔꯦ ꯍꯥꯏꯗꯅ ꯂꯪꯍꯧꯔꯤ ꯉꯥ ꯑꯗꯨ ꯉꯀ꯭ꯔꯥꯁꯨ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯀꯣꯛ ꯑꯅꯤ ꯄꯥꯜꯂꯤ ꯉꯥ ꯑꯗꯨ ꯐꯥꯔꯨꯕ ꯏꯇꯥꯎ ꯁꯅꯥꯇꯣꯟꯗꯣ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ ꯑꯗ ꯑꯩ ꯇꯥꯗꯕ ꯀꯧꯕ ꯆꯦꯟꯖꯔꯛꯂꯤꯕꯅꯤ ꯉꯥꯏꯈꯣ ꯑꯗꯨꯒꯤꯔꯥ ꯉꯥꯏꯈꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯩꯗꯤ ꯑꯌꯨꯛ ꯌꯥꯍꯧꯕꯗ ꯉꯥꯏꯔꯤ ꯐꯔꯦ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯑꯩ ꯃꯥꯏ ꯃꯤꯠ ꯑꯃꯨꯛꯇ ꯇꯥꯔꯨꯈꯤꯒꯦꯀꯣ ꯀꯨꯏꯔꯣꯏ ꯁꯠ ꯂꯣꯏꯁꯤꯜꯂꯛꯀꯦꯀꯣ ꯍꯣꯏ ꯇꯥꯗ ꯈꯤꯇꯪ ꯊꯨꯕꯤꯔꯛꯑꯣ ꯑꯁꯣꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯋꯥꯉꯝꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯉꯝꯒꯤ ꯂꯣꯏꯅꯕꯤ ꯂꯩꯔꯤꯛꯇꯨ ꯇꯨꯔꯦꯟꯗꯒꯤ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯀꯥꯔꯛꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯨꯃꯥꯡ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯂꯩꯔꯤꯛ ꯃꯥꯒꯤ ꯏꯇꯨꯝ ꯐꯤ ꯑꯗꯣ ꯐꯧꯔꯤ ꯐꯤ ꯐꯧꯅ ꯌꯥꯏꯃ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯅꯪꯕꯣ ꯏꯇꯩꯃ ꯈꯨꯜꯒꯤ ꯄꯇꯥꯕꯁꯤꯡꯅ ꯉꯥ ꯃꯈꯜ ꯑꯃ ꯐꯥꯔꯦ ꯑꯗꯨꯗ ꯅꯠꯇꯅ ꯐꯥꯔꯤꯕ ꯏꯇꯥꯎ ꯁꯅꯥꯇꯣꯟꯗꯨ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ ꯑꯗꯨꯒꯤ ꯇꯥꯗ ꯋꯥꯉꯝꯕꯨ ꯀꯧꯕ ꯂꯥꯛꯆꯔꯤꯕꯅꯤ ꯏꯇꯩꯃ ꯍꯥ ꯀꯔꯝꯅ ꯇꯧꯕ ꯉꯥꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯔꯤꯗ ꯐꯥꯕꯅꯣ ꯏꯇꯩꯃ ꯂꯨꯗ ꯆꯪꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯇꯥꯎ ꯁꯅꯥꯇꯣꯟꯗꯨ ꯉꯥꯗꯨ ꯐꯥꯔꯨꯕꯗꯒꯤ ꯃꯁꯥꯗꯣ ꯉꯥꯗꯧꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯠ ꯆꯠꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯈꯣꯡꯁꯨ ꯈꯣꯡꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯈꯤꯔꯦꯗ ꯑꯁꯨꯝꯅ ꯌꯥꯏꯃꯒ ꯂꯩꯔꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕ ꯋꯥꯉꯝꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯌꯥꯏꯃꯗ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃ ꯑꯃꯗꯤ ꯑꯃꯥꯏꯕ ꯋꯥꯉꯝ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯑꯃꯥꯏꯕ ꯋꯥꯉꯝꯒꯤ ꯂꯣꯏꯅꯕꯤ ꯂꯩꯔꯤꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯥꯏꯕ ꯋꯥꯉꯝ ꯑꯃꯗꯤ ꯌꯥꯏꯃꯗꯣ ꯄꯔꯞ ꯂꯥꯛꯄꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯩꯔꯤꯕ ꯁꯅꯥꯇꯣꯟ ꯈꯣꯏꯒꯤ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯅꯩ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯁꯨꯃꯥꯡꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯁꯅꯥꯇꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯁꯅꯥꯇꯣꯟꯒꯤ ꯃꯈꯨꯠ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯃꯨꯁꯤꯟ ꯃꯨꯁꯜꯂꯤ ꯑꯗꯨꯒ ꯏꯔꯪ ꯂꯪꯈꯠꯂꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯁꯨ ꯏꯄꯣꯝ ꯀꯣꯝꯈꯠꯂꯤ ꯑꯗꯨꯒ ꯈꯨꯖꯤꯟꯁꯤꯡ ꯑꯗꯨꯁꯨ ꯏ ꯑꯁꯤꯕ ꯆꯪꯕꯒꯨꯝ ꯏꯃꯨ ꯃꯨꯁꯜꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯁꯅꯥꯇꯣꯟꯁꯤꯕꯨ ꯀꯗꯥꯏꯗ ꯈꯨꯠꯂꯨꯕꯒꯦꯅꯦ ꯅꯠꯇꯦ ꯃꯈꯨꯠ ꯃꯁꯥꯒꯁꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯅꯦ ꯑꯃꯥꯏꯕ ꯋꯥꯉꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯟꯒꯤ ꯅꯨꯄꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯂꯩꯕ ꯖꯒꯥ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯛ ꯀꯟꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯦ ꯈꯣꯔꯣ ꯈꯣꯠꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯄꯤꯔꯕꯁꯨ ꯃꯥꯅ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯗ ꯑꯣꯏꯈꯤꯕꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯌꯥꯔꯦ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯐꯥꯔꯛꯏ ꯍꯥꯏꯔꯤꯕ ꯉꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯗꯅ ꯍꯣꯏ ꯏꯁꯥ ꯏꯐꯨꯗ ꯍꯥꯞꯇꯨꯅ ꯊꯝꯂꯤꯌꯦ ꯌꯥꯝꯅ ꯐꯔꯦ ꯉꯥꯗꯣ ꯄꯨꯊꯣꯔꯛꯂꯣ ꯑꯗꯨꯒ ꯀꯣꯠꯇꯒꯤ ꯐꯧ ꯈꯔ ꯀꯣꯊꯣꯔꯛꯎ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃ ꯑꯗꯨꯒ ꯂꯩ ꯃꯆꯨ 2ꯒ ꯄꯨꯔꯛꯎꯀꯣ ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯈꯔ ꯊꯨꯔꯛꯎ ꯁꯅꯥꯇꯣꯟ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ ꯈꯨꯝꯗꯗꯅꯒꯁꯨ ꯇꯧꯏꯅꯦ ꯃꯁꯦ ꯁꯅꯥꯇꯣꯟ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗ꯭ꯔꯕ꯭ꯔꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯇꯥꯅꯅꯕ ꯇꯧꯔꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯁꯣꯜꯂꯒ ꯁꯅꯥꯇꯣꯟꯒꯤ ꯃꯊꯕꯥꯛꯇ ꯒꯤꯠ ꯂꯥꯎꯅ ꯅꯝꯃꯤ ꯃꯗꯨꯗ ꯁꯅꯥꯇꯣꯟꯗꯣ ꯊꯕꯥꯛ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯃꯤ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯑꯩ ꯄꯤꯒꯦ ꯍꯥꯏꯌꯨ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯃꯤ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯇꯝꯕ ꯅꯨꯄꯥꯁꯦ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯒꯦ
ꯍꯥꯏ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯄꯨꯟꯁꯤꯔꯣꯟ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏ ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩ ꯂꯦꯝꯅ ꯍꯟꯖꯍꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯉꯥꯔꯩꯃ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯉꯥꯔꯩꯃ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯪꯂꯤ ꯁꯅꯥꯇꯣꯟꯅ ꯑꯣꯛꯅꯔꯨꯔꯤꯕ ꯂꯥꯏ ꯑꯁꯤ ꯉꯥꯔꯩꯃꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯃꯥꯅ ꯐꯥꯔꯨꯔꯤꯕ ꯉꯥ ꯑꯗꯨꯁꯨ ꯉꯥꯔꯩꯃꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤ ꯑꯃꯥꯏꯕ ꯋꯥꯉꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯟꯅ ꯍꯦ ꯑꯃꯥꯏꯕ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯖꯧ ꯑꯩꯗꯤ ꯇꯝꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯌꯥꯏꯕꯤ ꯑꯁꯦ ꯄꯨꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩ ꯁꯨꯛꯍꯟꯍꯜꯂꯣꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯂꯩꯃꯥꯏꯗ ꯅꯤꯡꯊꯤꯖꯅ ꯊꯝꯂꯒ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯁꯅꯥꯇꯣꯟꯗ ꯍꯥꯏꯔꯛꯏ ꯉꯥꯔꯩꯃ ꯏꯃꯥꯅ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯤꯕꯅꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯌꯥꯏꯕꯤ ꯂꯧꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯖꯒꯅꯤ ꯅꯆꯥꯅ ꯅꯥꯏꯑꯣꯏꯕꯅ ꯏꯃꯥꯗ ꯁꯣꯏ ꯈꯦꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯗꯅ ꯉꯥꯛꯄꯤ ꯍꯩꯕꯤ ꯏꯃꯥꯅ ꯉꯥꯛꯄꯤꯌꯨꯗꯣ ꯍꯥꯏ ꯅꯈꯣꯏ ꯀꯅꯥꯅꯣ ꯈꯔꯒ ꯂꯣꯏꯅꯅ ꯁꯅꯥꯇꯣꯟꯅ ꯐꯥꯔꯛꯂꯤꯕ ꯉꯥ ꯑꯁꯤꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯂꯥꯜꯂꯇꯣꯟ ꯑꯃꯒ ꯌꯥꯎꯔꯛꯎ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯇꯧꯗꯨꯅ ꯁꯅꯥꯇꯣꯟꯅ ꯉꯥꯗꯨ ꯐꯥꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯅꯥꯇꯣꯟꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯁꯨꯃꯛ ꯂꯩꯍꯧꯔꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯋꯥꯉꯝꯗꯣ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥꯇꯣꯟꯅ ꯉꯥ ꯐꯥꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯗꯨꯗ ꯌꯥꯏꯃꯅ ꯇꯥꯗ ꯃꯐꯝ ꯑꯁꯤꯗꯅꯤ ꯁꯅꯥꯇꯣꯟꯅ ꯉꯥ ꯐꯥꯔꯛꯈꯤꯕꯗꯣ ꯇꯨ ꯑꯁꯤꯒꯤ ꯐꯨꯝ ꯑꯁꯤꯒꯤ ꯃꯈꯣꯡꯗꯅꯤ ꯃꯥꯅ ꯉꯥꯗꯨ ꯐꯥꯔꯛꯈꯤꯕꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯅꯈꯣꯏ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯒꯅꯨꯀꯣ ꯑꯔꯨꯕ ꯂꯥꯏꯅꯤ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯩ 이마 nga라이마 이마 ngasi nasana naay uibuna ngasi tara mathelgi lemlei ngaram phatpa ngatak ngaphabada ima nahaki langon sayon uibada sokhaidaba uhaidaba lemlei asibu karisu khangjetaba nanai chana tonna afa punnaruba sigidamak ngakpido ima di thaujan haibini tolaba taibang khoibu ngakpido isingda leire ireima marakta leire ngaraima khoyomlakta leire nongthang leima oibi माले मालंग पानबदा लेरगना लमलेमा हाइनबु मिंगौबी ताइबंग युमथोंदा ngan thoibiragana imoinu हाइनबु मिंगौबी natik nangan chaubi mani tolab taibang nasa oiba sanatonbu khoikha lingkha thabidana thadok piro imawo nanai tolabo wangamna khubak changjok tara lonaduna punim jari hai haya he asumna amaiba wangamna khujai yauriba ising adu khara pat adugi imaida haithaduna lai khoram laba matung mahakna purakpa lai amati phosing ado lalaton aduda haplaga yai thak aduda tapna thamli aduga makok ani panba nga adusu thadokri madugi matung makhoi mayam sanaton gi yumda halakle mahakna halakpada sanaton tu mangol da phamduna leirami mahakna amaiba wangam ubada khurumjari maruda amaiba wangamna hai yare nasa du kaisu tawdrabro hoi oja karisu tawre adu koksi chikli ngauri di tawi karisu tarok laroida tapna pharaklagani adubu aina haijagadabadi leiriba mayam su tabiyu aikhoi gi pat ase leifam yamna kando patni maramaduna pat asida khoitha langtha tawduna nga phabiriba khwai mayamna pat asida kumlam daida laiji ising asida khutna chole hairaga laibokta katpiyu soida ngamdaba nibiyu arubadi ko fare adudi aishu yangunaba tawjakrage osamaiba uwaman kharasi paibi kho era yareda karige wa manoda asomna amaiba wangamna hairakpada mayamna lokshilo hairakpadagi amaiba wangamsu lowri masidagi mahag yumlomda asum halakli mahagna asum lakpada amaiba nimai chalado thengnari maruda amaiba nimai chalna hai wangam oza ai kadai da chatlu bono ne nang bo oza ai si sanatondu ngarai mabuk nei haidana adu yengjirubani oza fai khulasta matik leiba amaiba ama hairagati nang oire natro kadai da gino da oza
ꯑꯩꯅ ꯍꯩꯖꯔꯤꯕ ꯑꯁꯤꯗꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯅꯄꯥꯟꯗꯒꯤ ꯍꯩꯖꯕꯅꯤ ꯑꯩꯅꯕꯨ ꯀꯔꯤ ꯈꯪꯉꯒꯕꯅꯣꯗ ꯑꯣꯖꯥ ꯑꯩꯅ ꯇꯥꯈꯤꯕꯅ ꯈꯖꯤꯛꯇꯅꯤ ꯅꯪꯅ ꯍꯩꯕꯅ ꯍꯦꯜꯂꯤꯕꯅꯤ ꯍꯣꯠꯅꯖꯃꯟꯅ ꯉꯥꯏꯈꯣꯅꯦ ꯑꯗꯨꯒꯅꯦ ꯑꯃꯥꯏꯕ ꯔꯦꯒꯗꯨ ꯃꯗꯨ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯇꯧꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯅꯪꯉꯣꯟꯗ ꯍꯩꯔꯤꯕ ꯑꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯇꯥꯗꯅ ꯍꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯈꯔ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯌꯨꯀꯣ ꯑꯣꯖꯥ ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯈꯟꯖꯩ ꯅꯍꯥꯟꯁꯨ ꯁꯔꯣꯏ ꯉꯔꯣꯏ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯨꯔꯒꯅ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯨꯝꯕ ꯃꯇꯥꯡ ꯊꯣꯛꯂꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯏꯔꯤꯛꯀꯤ ꯊꯋꯥꯏ ꯃꯥꯡꯂꯝꯒꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠꯇꯨ ꯑꯩꯅ ꯈꯔ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯐꯕꯅꯤ ꯑꯣꯖꯥ ꯃꯥꯁꯦ ꯑꯩꯅ ꯇꯝꯕꯤꯔꯤꯕ ꯃꯍꯩ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯩꯅꯅꯕ ꯍꯥꯏꯗꯅ ꯀꯁꯥꯔꯗ ꯑꯃꯗꯤ ꯐꯌꯦꯡꯗ ꯆꯠꯇꯨꯅ ꯂꯨꯔꯕ ꯂꯩꯋꯥ ꯂꯥꯏꯔꯣꯟ ꯀꯌꯥ ꯈꯪꯂꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯥꯒꯦ ꯍꯥꯏꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯁꯔꯨꯒꯤ ꯃꯀꯣꯛ ꯆꯪꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯁꯨ ꯑꯆꯝꯕ ꯑꯃꯥꯏꯕ ꯌꯥꯗꯦ ꯂꯩꯁꯦꯝꯂꯣꯟ ꯐꯖꯅ ꯈꯪꯕ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯣꯏꯒꯗꯕꯅꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯃꯥꯏꯕꯁꯤꯡꯁꯤꯗꯤ ꯂꯩꯁꯦꯝꯂꯣꯟ ꯄꯥꯛꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯁꯦꯝꯂꯣꯟꯒꯤ ꯃꯇꯥꯡꯁꯤ ꯐꯅ ꯅꯤꯡꯊꯤꯅ ꯈꯪꯂꯕꯅꯤ ꯅꯪꯅ ꯍꯩꯇꯕ ꯈꯪꯗꯕꯕꯨ ꯏꯔꯩ ꯂꯩꯔꯔꯣꯏꯅꯦ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯩꯁꯦꯝꯂꯣꯟ ꯈꯪꯕ ꯑꯃꯥꯏꯕ ꯑꯃ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯔꯦꯒꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯑꯗꯨꯅ ꯃꯥꯅ ꯅꯍꯥꯛꯁꯦ ꯍꯥꯠꯇꯣꯛꯂꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯀꯣꯛꯀꯤ ꯁꯔꯨ ꯑꯗꯨ ꯃꯥꯅ ꯂꯧꯕ ꯄꯥꯝꯂꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯅꯪꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ ꯑꯣꯖꯥ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯧꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦꯀꯣ ꯑꯣꯖꯥꯕꯨ ꯀꯗꯥꯏꯗ ꯑꯩꯁꯦ ꯎꯁꯣꯞ ꯑꯃ ꯆꯠꯂꯤꯕꯅꯤꯅꯦ ꯆꯠꯂꯦ ꯍꯣꯏ ꯑꯣꯖꯥ ꯑꯩꯕꯨ ꯔꯦꯒꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯀꯁꯥꯔꯗꯒꯤ ꯍꯜꯂꯛꯂꯤꯕꯒꯤ ꯃꯔꯝ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯥꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩ ꯑꯃꯗꯤ ꯑꯣꯖꯥ ꯅꯤꯃꯥꯏꯆꯥꯟ ꯑꯃꯗꯤ ꯔꯦꯒ ꯑꯩꯈꯣꯏꯁꯤ ꯑꯣꯖꯥ ꯅꯤꯃꯥꯏꯆꯥꯟꯅ ꯄꯨꯝꯅꯃꯛ ꯇꯝꯕꯤꯔꯤꯕꯅꯤ ꯔꯦꯒ ꯑꯃꯗꯤ ꯑꯩ ꯆꯍꯤ ꯂꯦꯡꯒꯥ ꯉꯥꯛꯇꯅꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯇꯥꯛꯊꯣꯛ ꯇꯥꯛꯁꯤꯟ ꯇꯧꯅꯔꯒ ꯍꯦꯟꯅ ꯐꯕ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯕ ꯈꯨꯡꯒꯪ ꯑꯃ ꯁꯦꯝꯕ ꯌꯥꯕꯅꯤ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯄꯥꯟꯃꯤꯟꯅꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯔꯦꯒꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯉꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯔꯦꯒꯗꯨ ꯋꯥꯉꯝꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯁꯥꯏꯀꯜ ꯊꯧꯗꯣꯔꯛꯏ ꯔꯦꯒꯅ ꯁꯥꯏꯀꯜ ꯊꯧꯗꯣꯔꯛꯄꯗ ꯋꯥꯉꯝ ꯊꯦꯡꯒꯔꯤ ꯃꯗꯨꯗ ꯔꯦꯒꯅ ꯋꯥꯉꯝꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯁꯥꯏꯀꯜ ꯑꯗꯣ ꯑꯗꯨꯝ ꯊꯧꯈ꯭ꯔꯤ ꯔꯦꯒꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯉꯝꯗꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯋꯥꯉꯝꯗꯨ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯛ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯃꯗꯨꯗ ꯂꯩꯔꯤꯛꯇꯣ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯔꯤꯛꯁꯨ ꯏꯉꯛ ꯉꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯑꯣꯖꯥ ꯔꯦꯒ ꯂꯥꯛꯂꯝꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣꯅꯦ ꯑꯣꯖꯥ ꯔꯦꯒꯗꯤ ꯂꯥꯛꯑꯝꯗꯦꯅ ꯀꯔꯤ ꯂꯥꯛꯑꯝꯗꯦ ꯍꯥꯏꯕ ꯍꯣꯏ ꯂꯥꯛꯑꯝꯗꯤꯌꯦ ꯅꯪꯕꯨ ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣꯅꯦ ꯆꯥꯛ ꯊꯣꯡꯂꯨꯕꯅꯤ ꯂꯣꯏꯗꯣꯔꯦ ꯂꯥꯝꯂꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯪꯅ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩ ꯀꯔꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯌꯥꯎꯏ ꯍꯥꯏꯗꯤ ꯃꯤꯅ ꯀꯧꯔꯛꯄꯒ ꯌꯥꯎꯈꯤꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯎꯈꯤꯌꯦ ꯀꯔꯤ ꯌꯥꯎꯈꯤ ꯍꯥꯏꯕ ꯉꯥꯏꯈꯣ ꯃꯗꯨꯗ ꯅꯪꯅ ꯀꯔꯤ ꯈꯨꯝꯈꯤꯕꯅꯣ ꯍꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯈꯨꯝꯈꯤ ꯍꯌꯨꯝ ꯁꯤꯗꯕ ꯀꯧꯔꯕ ꯃꯇꯨꯡ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯈꯨꯝꯈꯤꯕꯒꯦ ꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯀꯔꯤꯅꯣꯃ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯒꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯉꯛꯏ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯋꯥꯏꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏ
ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯏ ꯍꯪꯂꯤ ꯃꯥꯜꯂꯦ ꯄꯨꯔꯣ ꯍꯥꯏꯈꯤꯕꯅꯤ ꯅꯪꯗꯤ ꯏꯃꯨꯡꯗ ꯂꯥꯎꯗꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯀꯣꯛ ꯊꯣꯛꯂꯒ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯁꯨ ꯏꯟꯖꯥꯡ ꯊꯥꯎ ꯉꯧꯁꯤꯜꯂꯨꯕ ꯑꯗꯨꯗ ꯇꯧꯕꯅꯤ ꯐꯔꯦ ꯏꯟꯖꯥꯡꯕꯨ ꯀꯔꯤ ꯊꯣꯡꯂꯨꯕꯅꯣꯅꯦ ꯅꯪꯒꯤꯗꯨꯕꯣ ꯑꯩꯅ ꯇꯨꯔꯦꯟꯗ ꯏꯔꯨꯖꯕ ꯆꯠꯄꯗ ꯏꯆꯦ ꯇꯤꯂꯣꯇꯃꯥꯗꯣ ꯏꯟ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯉꯥꯒ ꯐꯥꯔꯕꯗꯤ ꯑꯩ ꯂꯩꯒꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯗ ꯉꯥ ꯈꯔ ꯊꯤꯜꯂꯛꯑꯦ ꯑꯗꯨ ꯊꯣꯡꯂꯤꯌꯦ ꯑꯣ ꯁꯦꯟꯗꯤ ꯀꯌꯥ ꯄꯤꯈꯤꯕ ꯁꯦꯟꯒ ꯂꯧ ꯌꯥꯗꯦꯗ ꯑꯩꯅ ꯁꯦꯟ ꯂꯧꯗ꯭ꯔꯕꯁꯨ ꯆꯦꯡꯒ ꯑꯂꯨꯒꯁꯤ ꯄꯨꯈꯣ ꯍꯥꯏꯗꯅ ꯐꯅ ꯌꯥꯝꯅ ꯄꯤꯈꯤꯕꯅꯤ इतैमा तिलु तमासे यामना वाजरक्लबनी करिगुम्बा अमा पानबदा अइगिनी हायदना हेक्ता थिलक्लिबनी दा हाइसु हाइबनी इचे तिलु तमासे लुहोंगला मतुंग चही अनि सुरी मसा याउद्रिसे नुंगाइतेको इहे अदुगिदी अखोइगिसु याउद्रिबसिदी अदुबु मखोइगिदी मथंग याउक्लगनिदा चलो साखुम लोइसिनजरुरो अइसु इरुजा माइथाजुरगे होई आसमना हाइनरब मतुंग लाइरिकसु इमुंग चंख्रे अदुगा अमाइबा वांगमसु तुरेलदा इरुजब लाक्ली मरुदा महाक मतोमता खल्ली ओ अमाइबा रेगना अइगी नुपिगी याइबीबु कौदुना पुख्रबा अदुदी अइ हौजिक कैदौबा ताइ फै रेगबु अइना हातुना मागी याइबी अदो लौदुना अइगी नुपी लाइरिककी मसादा हापके अदुमना तौरबदी अइगी लोइनबी लाइरिक करिसु तौररोय अदुदी अइ होरेन नुमिदांग असिदगी हौरगे खंगनिदो आसमना खल्लगा अमाइबा वांगमदु इरुजखी इरुजब लोरदुना महाक जुमदा करक्ले मतम अदुदा मागी युमगी युमथक्ता क्वाक अमा तोंगदुना अमाइबा वांगमदा मुन्ने येंगलिबदो उरी मदु उबदा अमाइबा वांगमना सावदुना लेतुम ममा खुल्लगा लेवा सोंदुना क्वाक अदुदा थोंखी सोइफद्रबा लेतुम मदुना क्वाक अदुगी थजिंदा पानख्री मासिदगी क्वाक अदो थरो ओंदुना लेमाइदा तरक्ली मदुदा हेन ngaklibadi क्वाक अदुना लेमाइ हेक यौबगा हौदोंग अमुबी अमा ओलगा खुदुप थादुना चेनख्री तौरिबा मतौ अदुदा अमाइबा वांगम लेनिंगथौ सना महीगी मिलेनबु सोंजै मासिदगी महाक सुमांगदा चंगलक्ली अदुगा मफी होंदोक्लगा साखुमदा चंगलक्ली मागे लोइनबी लेरिकना चाक इसिंग सेम सादुना मखोय अनि चामिनरी तांजा अदुदा इखंग खंगौदना नोंग ममसिलक्ली मदुदा लेरिकना हाइमा अइदी फी फुरमबनी नोंग तारबदी चोटपा तारे हाइदुना मपानदा परप चेंथोखी आमाइबा वांगम मागी नुपिने चेनखिबदु उई मदुदा हाय करिसु तागदब मांदेदा हाइदुना लाहोरी सोमदा लेरिकना थुंजिन पान कांथोरपदा लेरिकी मखोंग कारकता करिगुम्बा अमुबा अमा सट लिटखी मदुदा लेरिक स्वाई लावी करिनो हाइदुना कुयिंग येंबदा ngасai आमाइबा वांगमना उखिबा क्वाकना ओनखिबा हौदोंग अमुबी अदु ओइरमले मदु उबदा लेरिकना मसी हौदोंसी ओइरमालेने हाइने हाइदुना तानख्री मदुदा हौदोंग अमुबी अदुना मागी अरंगबा ममित अदो लेरिकता ओनसिललगा खोंगलई अदुगा चेनख्री लेरिक करिसु खंदना पलांग खोक्ता फौरिबा फीसिंग अकंगबा मखै लौसिललक्ले अदुगा इमुंगदा चंगलक्लगा मफम अमदा फीसिंग अदो थमलमलबा मतुंग चाखुमदा चंगलई मदुदा आमाइबा वांगमना करिनो नंगबु अदु कुइरक्लिबदुबो हाइना हंगी मदुदा लेरिकना हौदोंग अमा थिंगरकपगी वाफम अदु तामी अदुगा हौदोंग अदुसु सैरी मदु ताबदा आमाइबा वांगम मसा अदो इसाउ साउनिंगी अदुबु लेरिकतदी करिसु हाइदी वांगम चाक चाबा अदु तोकले अदुगा मखुत मसा हामदोक्लगा मागी लाइरिक सिंगना लैरिबा मफम अदुदा लाक्ली तंजा अदुदा नोंगसु अंगकपा फंगना सुरक्ले आमाइबा वांगमना लाइरिक मयाम अमा फक अमगी मथक्ता साइखाइदुना लाइरिक अमा थीरी ममै थंगदा लाइरिक अदुबु थेंगरी लाइरिक अदु थेंगबदगी आमाइबा वांगमना लाइरिक अदुदा करिगुम्बा खर येंगी मदुदा महागना मथंत सोली मसिदी अइना करम ngamgani अदुबु उपाय अमा तौदुना अइ रेगबु माखिबा पीगनी फरे अइ हौजिमक ओजानी माइचानगी मनाक्ता चत्तबा यादी हाय तारिब्रा अइ ओजानी माइचान खोइगिदा अमुक्ता चलुखिगे को हाय निंथिजिना लेरमु युमदगी मपान थोलमगनुको हो नोंग मरकसिदा कैतौबा चपीगदौरिबनो नोंग हागलक निंथिजिना चत्पा यादब्रो हाय अरुबा थबक अमगिनिने
ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯒꯅꯨꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯋꯥꯉꯝꯗꯣ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯃꯆꯤꯟꯗ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯇꯨꯝꯗ ꯀꯥꯝꯁꯤꯜꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯆꯥꯏꯊꯣꯛꯄꯗꯧꯅ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯥꯏꯕ ꯔꯦꯒꯗꯨ ꯃꯥꯒꯤ ꯑꯃꯟꯕ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯑꯃꯥꯏꯕ ꯋꯥꯉꯝꯒꯤ ꯃꯌꯨꯝꯗ ꯀ꯭ꯋꯥꯛ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯗꯣꯡ ꯑꯃꯨꯛ ꯑꯣꯟꯈꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯑꯃꯥꯏꯕ ꯔꯦꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯔꯦꯒꯅ ꯀꯝꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯇꯥꯛꯄꯤꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯆꯔꯕꯅꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯋꯥꯉꯝ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯈꯤ ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥ ꯇꯥꯟꯅꯕ ꯆꯠꯄ ꯃꯥꯜꯂꯤ ꯐꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯖꯒꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯅꯝꯗꯨꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯅꯪꯁꯨ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯁꯦ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯑꯩꯅ ꯄꯤꯔꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯔꯦꯒꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯗ ꯆꯥꯛꯊꯥꯛ ꯄꯤꯕꯗꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯤ ꯑꯃꯥꯏꯕ ꯔꯦꯒ ꯍꯔꯥꯎꯅ ꯅꯣꯛꯂꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯋꯥꯉꯝꯗꯨ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯤꯃꯥꯏꯆꯥꯟꯕꯨ ꯀꯧꯔꯤ ꯃꯗꯨꯗ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯣ ꯊꯣꯛꯂꯛꯂꯒ ꯄꯥꯕꯨꯡꯗꯤ ꯎꯁꯣꯞ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯋꯥꯉꯝꯗꯨ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯊꯣꯡꯒꯥꯟꯗ ꯍꯧꯔꯤꯕ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯁꯨ ꯄꯥꯊꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯁꯨ ꯂꯥꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯑꯃꯥꯏꯕ ꯋꯥꯉꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯑꯁꯤꯕꯨ ꯋꯥꯉꯝ ꯅꯠꯇꯕ꯭ꯔꯅꯦ ꯍꯦꯔꯥ ꯃꯥꯅꯤꯗ ꯍꯥꯏ ꯋꯥꯉꯝ ꯅꯪꯕꯨ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤꯗ ꯀꯅꯥ ꯉꯥꯏꯔꯝꯂꯤꯕꯅꯣꯅꯦ ꯑꯣꯖꯥ ꯑꯩ ꯑꯣꯖꯥ ꯂꯥꯛꯄ ꯉꯥꯏꯖꯔꯝꯂꯤꯕꯅꯤ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯋꯥꯉꯝ ꯃꯈꯣꯏ ꯑꯅꯤ ꯅꯤꯃꯥꯏꯆꯥꯟꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯆꯪꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯋꯥꯉꯝ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯑꯃꯥꯏꯕ ꯔꯦꯒꯅ ꯐꯖꯅ ꯁꯤꯡꯅꯔꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯏꯔꯤꯛꯀꯤ ꯊꯋꯥꯏꯕꯨꯁꯨ ꯀꯧꯗꯨꯅ ꯄꯨꯕ ꯍꯧꯈ꯭ꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯏꯔꯤꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯃꯗꯨꯗ ꯑꯩꯅ ꯈꯪꯖꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯆꯔꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯅ ꯊꯦꯡꯅꯖꯩ ꯃꯁꯤ ꯀꯝꯗꯧꯁꯤꯒꯦ ꯑꯣꯖꯥ ꯑꯗꯣ ꯋꯥꯉꯝ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯅꯍꯥꯛꯄꯨ ꯈꯪꯂꯕ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯈꯪꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯅ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯀꯟꯅꯤꯡꯉꯤ ꯑꯣꯖꯥ ꯋꯥꯉꯝ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯪꯗꯕ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯃꯝꯗꯨꯅꯇ ꯂꯩꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯣꯝ ꯃꯆꯥ ꯑꯃ ꯂꯩ ꯀꯣꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡꯗꯣ ꯅꯨꯃꯤꯠ ꯃꯉꯥꯜ ꯎꯍꯟꯗꯅ ꯄꯨꯔꯛꯂꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯀꯠꯂꯕꯗꯤ ꯑꯃꯥꯏꯕ ꯔꯦꯒꯁꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯨ ꯍꯤꯡꯂꯒꯅꯤ ꯑꯣꯖꯥ ꯑꯣ ꯑꯗꯨꯗ ꯋꯥꯉꯝ ꯅꯪ ꯅꯁꯥ ꯆꯠꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯨꯔꯣꯗꯅ ꯑꯗ ꯂꯨꯔꯤꯕꯗꯤ ꯑꯣꯖꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯁꯦ ꯑꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯕꯗꯤ ꯑꯩꯗꯤ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯃꯥꯡꯂꯒꯅꯤ ꯑꯣꯖꯥ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯈꯪꯂꯣꯏ ꯃꯐꯝ ꯑꯗꯣ ꯂꯩꯋꯥ ꯁꯣꯜꯂꯒ ꯆꯪꯂꯕ ꯀꯥꯟꯗꯗ ꯎꯒꯗꯕ ꯃꯐꯝꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯋꯥꯉꯝ ꯀꯝꯗꯧꯁꯤꯒꯦ ꯅꯪ ꯑꯣꯖꯥꯗꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦꯅꯦꯍꯩ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯃꯐꯝ ꯑꯗꯨ ꯆꯪꯕꯗ ꯊꯦꯡꯅꯔꯣꯏꯁꯨ ꯍꯥꯏꯔꯤ ꯂꯩꯋꯥ ꯇꯧꯗ꯭ꯔꯕꯗꯤ ꯎꯗꯦꯁꯨ ꯍꯥꯏꯔꯤ ꯀꯝꯗꯧꯁꯤꯒꯦ ꯑꯣꯖꯥ ꯑꯩ ꯂꯥꯏꯕꯛ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯥꯏꯕꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯀꯣꯛ ꯑꯁꯤꯗꯤ ꯑꯃꯥꯏꯕ ꯔꯦꯒꯒꯤ ꯃꯈꯨꯠꯇ ꯇꯥꯟꯕ ꯌꯥꯗꯦꯀꯣ ꯑꯣꯖꯥ ꯍꯥꯏ ꯋꯥꯉꯝ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯃꯨꯟꯅ ꯈꯜꯂꯨꯅꯦ ꯑꯣꯖꯥ ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ ꯑꯩꯒꯤ ꯃꯊꯪ ꯃꯄꯣꯛꯇ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯃꯍꯩ ꯇꯝꯕ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩ ꯉꯁꯤ ꯑꯍꯤꯡꯁꯦ ꯀꯧꯕ꯭ꯔꯨ ꯆꯠꯂꯒꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯅꯕ ꯃꯤꯁꯛ ꯑꯃꯇꯪꯗꯤ ꯄꯥꯝꯃꯤ ꯐꯔꯦ ꯋꯥꯉꯝ ꯅꯪ ꯑꯗꯨ ꯌꯧꯅ ꯂꯦꯞꯂꯕꯅꯤꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯑꯩꯅꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯒꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯖꯔꯒꯦ ꯐꯔꯦ ꯐꯔꯦ ꯌꯧꯔꯣ
ꯑꯃꯥꯏꯕ ꯋꯥꯉꯝꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯒꯗꯕ ꯃꯥꯜꯂꯤ ꯃꯥꯅ ꯈꯜꯂꯤ ꯑꯃꯥꯏꯕ ꯔꯦꯒꯅ ꯈꯜꯂꯤꯕ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯀꯥꯏꯍꯜꯂꯝꯂꯒꯦ ꯈꯟꯈ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯑꯗꯨꯗꯤ ꯑꯩ ꯔꯦꯒꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯆꯠꯇꯨꯅ ꯍꯨꯔꯥꯜꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯆꯥꯟꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ